Hello mayam. Ngarangse Khongjom War Memorial Complex chatlubani aduda chatlubasida kamai tawgeda nang kai amta khangdaba haitare chatlo kransida akoigi sunflower koi numit laise ekta pareng san haitare kilometer among sangna hauruga leilerame adudo mayam da waningnana video se ngasi page asida thaga charaine adugo mayam kamai tawgeda famsida akoigi boat ke facilities lei ko hi tombagi facilities lei haitare mafamdugi Khongjom War Memorial Complex to adudo koi hi tongaga haitare mafamdu loina korok koida yengbasu yai ngarangse hi tonga yeng yam mafamda ati phajai aduga ngasagi thong amsu leiba thong do hi thong de makhada kaina tor chattoini ko hi lala chattoini mafamda ati phajai ma'am haying ta koibiro mafamda kamai tawge do ticket rate lupa kun khatani aduga hi tongbaina lupa yankhai ga lupa chama ga lei ma'am haying ta koibiro mafamda yengbiro kyam phajai ge ma'am haying ta chala yengbiro